Julie, Julie, Ma, Julie nate, Emily hani. Kaya ni hamam mi siya siya. Manipur farmer. Hoy kura. Ay kay namu na imam mongre. Sanggya dre sa uya. Kung mamma na nga ba? Ay loite 90% nga sa luar mi nangon di loge to ni. Papa da patika. Katling nga thar mo to. Emily Ban Iu. Emily Banruati. Kanano? Who are you? Emily. Hello? Banruati. Ay na kayo na mo bang di ita ngalam ni mo ang imam mongre. Chaiting kaya khangbada China masak khangdraba hingbagi mamal yawdraba punsina karisu akaiba thamoibu namsinnaba gum leiba chatli dukanda mepima kay namu na sibo haysa hatong leisunu ma 사기는 이거네. 근데 sibo manipur khamma thabak loidriye chatle 2 days thabak busy oini papa ni huspo ngatang lo chatli ni pa do lai coba thabak busy oini kaya to no thokri chere piwa ta thongwa mi du nang masak u do le ta so Kenapa pilih? Kenapa? ni kana no ni 어디? 인감장. 맞아. 빠빠. ano Maitegi sathu adu hai kai kana ge Maitegi sathu wa kai hai ro sibo acha cha ge ro 뭐니 날 콩들어가? hong chabi tai 어? chabi tai 자비가. si lon je khoi khang de bo nang iri se Maitegi sathu wa se si kai lon no khang de bo Maitai di khangi ko Maitai di yamna chauba jati im leibdo yam phabado nang adumana ini adi ai comment ga ira pararo cho ito em ai gi leke 90% ta dra 아때 진짜 잡히었대. adu ai kada no 안 피워요. hai ai hem cho 맞아, 나 이는 하는 거 하면 안 되지. adu gai di opo gan op gan dims nang comment atay phaba ira kana di iro natra di nang out to dre na 아자, 너도. men bakterai itima thank you lakpi bagi
ꯃꯩꯇꯩꯂꯣꯟ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯋꯥꯍꯩ ꯃꯆꯦꯠ ꯑꯅꯤꯈꯛ ꯍꯩꯔꯦꯅ ꯍꯦꯛꯇ ꯑꯅꯤꯁꯤꯗ ꯏꯁꯜꯂꯅꯦꯕ ꯑꯩ ꯀꯨꯀꯤ ꯂꯣꯟ ꯈꯔ ꯇꯝꯒꯦꯍꯦ ꯇꯥꯛꯄꯤꯌꯨ ꯑꯩꯁꯨ ꯃꯣꯏꯒꯤ ꯐꯖ ꯐꯖꯕ ꯂꯣꯟꯁꯦ ꯌꯥꯝ ꯅꯠꯇꯦ ꯑꯅꯤ ꯑꯍꯨꯝꯇꯪ ꯇꯝꯒꯦ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯩꯗꯨꯒꯤ ꯃꯤꯅꯤꯡꯗꯣ ꯑꯗꯨꯒꯤ ꯂꯣꯟꯗꯣ ꯑꯣꯏꯅ ꯀꯨꯀꯤꯒꯤ ꯂꯣꯟꯁꯦ ꯇꯝꯗꯕ ꯌꯥꯗ꯭ꯔꯦ ꯅꯥꯖꯪ ꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯔꯁꯤꯔꯥ ꯃꯟ ꯚꯠꯇꯔꯥꯏ ꯏꯇꯩꯃ ꯅꯁꯛꯇꯣ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯁꯛꯁꯦ ꯊꯤꯌꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯥꯏꯞꯇ ꯎꯠꯄꯁꯦ ꯑꯇꯩꯁꯨ ꯍꯦꯟꯅ ꯊꯤꯖꯗꯦ ꯀꯃꯥꯏꯅ ꯇꯧ ꯁꯤꯡꯉ ꯃꯨꯔꯒ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯣ ꯍꯧꯖꯤꯛ ꯏꯃꯨꯡꯁꯤꯐꯥꯎꯗꯤ ꯏꯃꯝ ꯃꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕꯁꯦ ꯖꯪꯕꯣꯡ ꯖꯪꯕꯣꯡꯒ ꯅꯥꯖꯪꯒ ꯅꯥꯖꯪ ꯖꯪꯕꯣꯡ ꯁꯤꯇꯥꯔꯦ ꯐꯠꯇꯕ ꯂꯣꯟ ꯑꯣꯏꯔꯝꯗꯅ ꯑꯩ ꯉꯥꯡꯉꯤꯁꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯇꯜꯂꯤꯕ ꯃꯣꯏꯅ ꯐꯅ ꯐꯠꯇꯕ ꯏꯔꯁꯨ ꯑꯩꯅ ꯐꯠꯇꯕ ꯂꯣꯟꯗꯣ ꯁꯤꯖꯤꯟꯅꯅꯤꯡꯗꯕ ꯑꯗꯨꯏꯁꯨ ꯁꯤꯁꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯒꯦ ꯁꯤꯒꯤ ꯂꯣꯟ ꯑꯅꯤꯁꯦ ꯍꯦꯛ ꯍꯦꯛ ꯁꯤꯖꯤꯟꯅꯅꯕ ꯃꯥꯒꯤ ꯋꯥꯒꯤ ꯑꯔꯊꯗꯨ ꯅꯪꯅꯁꯨ ꯍꯥꯏꯕꯅꯤ ꯑꯣ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝ ꯐꯖꯗꯦ ꯈꯣꯟꯖꯦꯜꯁꯦ ꯐꯖꯗꯕꯒꯤꯅꯦ ꯑꯩꯅ ꯇꯜꯂꯤꯁꯦ ꯂꯥꯏꯞ ꯊꯥꯔ ꯋꯥ ꯉꯥꯡꯕꯁꯦ ꯈꯣꯟꯖꯦꯜꯁꯦ ꯊꯤꯃꯟꯗꯅꯕ ꯐꯖꯗꯕꯅꯦ You. ꯍꯣꯏ ꯍꯣꯏ ꯁꯥꯟꯅꯕꯗꯣ Okay. ꯑꯀꯝꯕꯅꯤ ꯇꯦꯁꯇꯨꯅꯦꯕ ꯑꯀꯥꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪ ꯎꯠꯄꯤꯌꯣ ꯑꯁ ꯇꯜꯂꯦꯍꯦ ꯃꯤꯡꯁꯦꯜ ꯌꯦꯡꯉꯣ ꯑꯣꯟꯗꯪ ꯊꯤꯔ ꯂꯩꯔꯝꯃꯤ ꯇꯜꯂꯦ Apple. ꯃꯥ ꯀꯩꯀꯩ ꯅꯝꯁꯤꯜꯂꯨꯔꯒꯦꯕꯣ ꯑꯣ ꯄ꯭ꯂꯤꯖ ꯑꯃꯨꯛꯇꯪ ꯎꯠꯄꯤꯌꯣ ꯇꯜꯂꯦ ꯊꯤꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣꯗ ꯂꯩꯕꯅꯦꯕ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯈꯪꯗꯦ ꯍꯌꯦꯡ ꯀꯩ ꯁꯕꯖꯦꯛꯅꯣ ꯍꯌꯦꯡ ꯀꯩ ꯁꯕꯖꯦꯛꯅꯣꯒ English. Siningan. ꯀꯅꯥꯅꯣ ꯁꯦ Hindi na siya sa kasi yung. ꯍꯦꯛ ꯃꯊꯪ ꯂꯩ ꯀꯩꯅꯣ ꯁꯤꯕꯣ ꯇꯥꯍꯜꯂꯛꯀꯅꯣ ꯑꯁꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯇꯥꯔꯦ ꯀꯩ ꯑꯩꯅ ꯂꯥꯛꯑ ꯅꯣꯏ ꯁꯤꯗ ꯂꯣꯏ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯅꯣꯏ ꯑꯩ ꯁꯤꯗ ꯂꯩꯔ ꯅꯣꯏ ꯀꯩ ꯂꯥꯛꯏꯅꯣꯕ was and hidden by
ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯀꯩꯅꯣ ꯅꯪ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯥꯂꯦꯝ ꯅꯪ ꯑꯗꯨꯝ ꯅꯁꯥꯅ ꯑꯗꯨꯝ ꯍꯥꯏꯠ ꯇꯧꯁꯟ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯌꯥꯝ ꯐꯖꯩ ꯀꯥꯏ ꯀꯗꯥꯏꯗ ꯆꯠꯂꯒ ꯆꯦꯅꯦꯜꯗ ꯌꯦꯡꯉꯨꯔꯕ꯭ꯔꯣ ꯀꯁꯥꯔꯒꯤ ꯃꯥꯂꯦꯝ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯍꯤꯗꯦꯟ ꯑꯦꯟ ꯇꯧꯔꯤꯕ ꯂꯤꯂꯥ ꯍꯥꯏꯗꯦ ꯇꯧꯔꯤꯁꯦ ꯁꯣꯏꯅ ꯇꯧꯔꯤꯔꯥ ꯈꯪꯉ ꯇꯧꯔꯤꯔꯕ ꯃꯟ ꯚꯠꯇꯔꯥꯏ ꯍꯥꯏꯁꯦ ꯃꯩꯇꯩꯔꯣ ꯃꯦꯟ ꯚꯠꯇꯔꯥꯏ ꯍꯥꯏꯁꯦ ꯃꯩꯇꯩꯔꯥ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁꯤꯌꯥꯔ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯗꯦꯌꯦ ꯅꯍꯥꯟꯋꯥꯏ ꯁꯤꯌꯥꯔ ꯇꯧꯕꯕꯨ ꯁꯤꯔꯝꯗꯣꯔꯦ ꯐꯣꯟ ꯇꯧꯔꯛꯈꯤꯗꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯦ ꯅꯪ ꯃꯩꯇꯩꯔꯥ ꯀꯔꯤꯅꯣꯕ ꯀꯩꯅꯣꯔꯣ ꯚꯠꯇꯔꯥꯏ ꯍꯥꯏꯁꯦ ꯅꯦꯄꯥꯂꯤꯔ ꯈꯪꯗꯤꯌꯦ ꯃꯊꯥꯅ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤ Wow, you guys! ꯃꯩꯇꯩꯒ ꯀꯩꯅꯣꯒ ꯃꯤꯛꯁꯅꯤꯌꯦ ꯅꯦꯄꯥꯂꯤꯒ ꯑꯣ ꯑꯗꯨꯅꯦ ꯑꯩꯅ ꯚꯠꯇꯔꯥꯏ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯤ ꯅꯣꯏ ꯕꯕꯥꯅ ꯅꯦꯄꯥꯂꯤ ꯑꯗꯨꯒ ꯃꯃꯥꯅ ꯃꯩꯇꯩ ꯆꯨꯝꯕ꯭ꯔꯣ ꯑꯗꯨꯅꯦ ꯀꯨꯀꯤꯁꯦ ꯃꯣꯏ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯑꯒꯅꯦ ꯀꯔꯤꯝꯕꯨ ꯅꯠꯇꯕꯤꯗ ꯑꯀꯥꯝꯄꯦꯠ ꯌꯥꯝꯅ ꯏꯕ ꯑꯃ ꯇꯧꯕꯅꯦ ꯃꯣꯏꯁꯦ ꯍꯣꯏ ꯆꯨꯝꯃꯦ ꯑꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯦꯄꯥꯜꯗ ꯂꯩꯕ꯭ꯔꯥ ꯀꯗꯥꯏꯗ ꯂꯩ ꯗꯥꯔꯖꯤꯂꯤꯡꯗꯁꯨ ꯌꯥꯝ ꯂꯩꯒꯟꯕꯅꯤꯀꯣ Pick. Do. ꯀ꯭ꯋꯥ ꯈꯤꯇꯪ ꯁꯥꯏꯔꯨꯕ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯀ꯭ꯋꯥꯅꯤꯗ ꯃꯥꯂꯦꯝ ꯐꯥꯔꯃꯔ ꯔꯤꯌꯦꯜ ꯂꯥꯏꯐ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯅꯣ Ka. I.
E. E. Ka. Haubra. Haubra. Hauduna aiga hard tꯧꯅꯕꯅꯤ. Nanga tꯧrubo manasu tꯧꯔꯛꯄ꯭ꯔꯣ? Oh, Manipurda. Manipur. Hꯧꯔꯦ ꯃꯣꯏ ꯑꯩ ꯋꯥꯔꯣꯏ ꯑꯩ ꯁꯤꯔꯦ ꯑꯁꯥꯕ ꯏ ꯑꯥꯏꯗꯤ ꯑꯣ ꯑꯁꯥꯕ ꯑꯥꯏꯗꯤ Yeah. ꯇꯧꯒꯅꯨ No.